ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯒꯤ ꯔꯤꯗꯤꯡꯁꯦ ꯕꯣꯠ ꯁꯤꯡꯒꯜ ꯑꯃꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯤꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤꯀꯣ. ꯑꯗꯣ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯂꯩꯔꯨꯗꯣꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯑꯩꯅ ꯂꯧꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯕ ꯔꯤꯗꯤꯡꯅꯤꯀꯣ. ꯃꯊꯛꯇ ꯄꯤꯕꯤꯔꯤꯕ ꯄꯥꯏꯜ ꯑꯍꯨꯝꯁꯦ 1, 2, 3ꯁꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯔꯣ. ꯑꯗꯨꯗꯨꯒ ꯌꯦꯡꯕ ꯍꯧꯔꯁꯦ. ꯑꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗꯅꯦ 4348 ꯍꯦꯄꯤ ꯃꯦꯔꯤꯠ ꯂꯥꯏꯐ ꯍꯥꯏꯗꯅꯅꯦꯀꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ. ꯃꯦꯅꯤꯐꯦꯁ ꯇꯧꯅꯕꯀꯣ ꯍꯌꯦꯡ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯦꯔꯤꯖ ꯂꯥꯏꯐ ꯑꯣꯏꯅꯕ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯑꯐꯕꯁꯨ ꯑꯣꯏꯃꯤꯟꯅꯔꯁꯦ. ꯃꯌꯥꯝ ꯔꯤꯗꯤꯡ ꯍꯧꯔꯁꯦꯀꯣ, ꯌꯦꯡꯕ ꯍꯧꯔꯁꯦ. ꯄꯥꯏꯜ 1 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ. ꯃꯔꯨꯑꯣꯏꯅ ꯄꯥꯏꯜ 1ꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯦ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯖꯔꯛꯀꯦꯀꯣ. ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯟꯂꯣꯁ ꯀꯣ ꯃꯥꯒꯤ ꯃꯅꯦꯝ ꯃꯀꯨꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏꯀꯣ. ꯃꯣꯏꯁꯦ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯄ ꯃꯤꯗꯤ ꯑꯣꯏꯗꯦ. ꯉꯁꯥꯏꯒꯤ ꯂꯩꯗꯣꯔꯤꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒ ꯇꯥꯟꯖꯔꯒ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯀꯁꯦ ꯌꯥꯝ ꯋꯥꯅ ꯇꯝꯖꯔꯛꯄ ꯏꯃꯨꯡ ꯑꯣꯏꯗꯣꯏꯅꯦ. ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯉꯁꯥꯏꯒꯤ ꯏꯅꯦꯝ ꯏꯀꯨ ꯑꯣꯏꯗꯣꯔꯤꯕ ꯀꯩꯅꯣꯁꯦ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛꯀ ꯋꯥꯅ ꯇꯝꯖꯔꯒ ꯑꯆꯧ ꯑꯆꯧꯕ ꯃꯤ ꯑꯃꯗꯤ ꯑꯣꯏ. ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦ. ꯊꯕꯛꯁꯦ ꯑꯗꯨꯝ ꯏꯅꯦꯝꯁꯤꯁꯨ ꯏꯀꯨꯁꯤꯁꯨ ꯊꯕꯛ ꯑꯃꯃꯝ ꯑꯗꯨꯝ ꯇꯧꯖꯔꯤꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯝꯄꯇꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯑꯣꯏꯕ ꯃꯔꯩ ꯃꯔꯥ ꯈꯔ ꯇꯧꯅꯕꯗꯧꯅ ꯇꯧꯋꯦ. ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯈꯔ ꯆꯌꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯑꯗꯨم ꯄꯥꯏꯔꯦꯀꯣ. ꯁꯤꯒꯤ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛꯀꯤ ꯏꯅꯦꯝ ꯏꯀꯨꯒꯤ ꯌꯨꯝꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯝ ꯑꯣꯏꯔꯅꯤ. ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔ ꯂꯤꯡꯉꯦ. ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯌꯥꯎꯋꯦ. ꯃꯃꯥ ꯑꯣꯏꯕ ꯌꯥꯏ, ꯃꯄꯥ ꯑꯣꯏꯕ ꯌꯥꯏ, ꯊꯕꯛ ꯑꯆꯧꯕ ꯇꯧꯕ. ꯑꯗꯒꯤ ꯃꯃꯥꯁꯤꯁꯨ ꯑꯣꯖꯥꯒꯨꯝꯕ ꯑꯣꯏꯕꯗꯧꯅꯁꯨ ꯇꯧꯋꯦ ꯌꯦꯡꯕ ꯃꯇꯝꯗꯀꯣ. ꯃꯃꯥꯁꯦ ꯑꯗꯒꯤ ꯃꯦꯕꯤ ꯅꯔꯁ ꯑꯣꯏꯒꯦꯔꯥ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯁꯨꯃꯥꯏꯅ ꯈꯔ ꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯗ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯒꯚꯔꯟꯃꯦꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯗꯤ ꯑꯣꯏꯕ ꯃꯃꯥꯁꯦ. ꯑꯗꯒꯤ ꯃꯄꯥꯁꯤꯁꯨ ꯑꯗꯨꯝ ꯊꯕꯛ ꯇꯧꯋꯦ. ꯂꯣꯏꯅꯃꯛꯀꯤ ꯅꯠꯇꯦꯀꯣ. ꯑꯅꯝꯕꯅ ꯁꯤꯒꯤ ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯅꯝꯕꯅ ꯁꯨꯃꯥꯏꯅ ꯃꯃꯥ ꯃꯄꯥꯁꯦ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯏꯗꯔ ꯃꯃꯥ ꯃꯄꯥꯁꯦ ꯑꯅꯤꯃꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯊꯕꯛ ꯇꯧꯕ ꯃꯃꯥ ꯊꯕꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯅꯝꯕꯅ ꯄꯩꯁꯥꯁꯦ ꯋꯥꯠꯇꯦꯕ. ꯑꯅꯝꯕꯅ ꯄꯥꯏꯜ 1 ꯈꯟꯗꯣꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯃꯨꯡꯁꯦ ꯂꯩꯔꯨꯗꯣꯔꯤꯕ ꯏꯃꯨꯡꯁꯦꯀꯣ ꯍꯌꯦꯡ ꯂꯧꯒꯗꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯁꯨ ꯍꯥꯏ ꯌꯥꯔꯦ. ꯃꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏ. ꯑꯗꯒꯤ ꯈꯤꯇꯪ ꯍꯧꯖꯤꯛꯁꯦ ꯋꯥꯔꯤꯕ ꯐꯦꯁ ꯑꯃꯗꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯌꯦꯡ ꯀꯣꯟꯅ ꯊꯣꯛꯂꯛꯀꯗꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯗꯁꯥ ꯄꯥꯡꯗꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ. ꯄꯥꯏꯜ 1ꯒꯤ ꯀꯩꯅꯣꯁꯦ ꯏꯃꯨꯡꯁꯦ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯂꯧꯅꯝ ꯇꯧꯕꯤꯔꯝꯕꯗꯒꯤ ꯄꯩꯁꯥꯒꯨꯝꯕ ꯈꯔ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯟꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥꯒꯨꯝꯕ ꯄꯤꯊꯣꯛꯀꯟꯕ ꯍꯥꯏꯇꯥꯔꯦ. ꯃꯤꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯃ ꯋꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯄꯤꯒꯟꯕ ꯏꯃꯨꯡ, ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯟꯕ ꯏꯃꯨꯡ ꯑꯣꯏꯒꯅꯤꯀꯣ ꯃꯣꯏꯁꯦ. ꯑꯗꯒꯤ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤ ꯂꯩꯀꯥꯏꯅ ꯏꯖꯠ ꯇꯧꯕ ꯏꯃꯨꯡ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯏꯃꯨꯡꯁꯦ. ꯑꯗꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯇꯧꯒꯦꯗ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯂꯩꯀꯥꯏꯒꯤ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄ ꯊꯕꯛꯇ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯁꯠ ꯁꯠ ꯂꯥꯎꯅ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯄꯤꯕ ꯉꯝꯕ ꯏꯃꯨꯡ ꯑꯣꯏꯒꯅꯤ. ꯑꯗꯒꯤ ꯊꯥꯏꯅ ꯃꯣꯏꯒꯤ ꯊꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯀꯥꯟꯗ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯍꯧꯔꯛꯄ ꯈꯨꯍꯧꯔꯛꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯂꯩꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯇꯣꯉꯥꯟ ꯂꯩꯅꯔꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ. ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯇꯣꯉꯥꯟꯅ ꯂꯩꯅꯕꯗꯧꯅ ꯇꯧꯋꯦ. ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ. ꯃꯊꯟꯗ ꯂꯥꯞꯅ ꯂꯩꯅꯈꯤꯕꯗꯧꯅ ꯇꯧꯋꯦ. ꯃꯣꯏꯁꯦ ꯇꯣꯉꯥꯟꯅ ꯂꯝꯒꯨꯝꯕ ꯍꯣꯡꯒꯠꯂꯒ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯍꯣꯡꯊꯔꯒ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤꯀꯣ ꯂꯝꯁꯦ. ꯄꯥꯏꯜ 1 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯣꯏꯅ ꯂꯩꯗꯣꯔꯤꯕ ꯂꯝꯁꯦ ꯑꯅꯝꯕꯅ ꯑꯔꯥꯞꯄꯗꯤ ꯑꯣꯏꯔꯅꯤ, ꯑꯅꯛꯄꯗꯤ ꯑꯣꯏꯔꯔꯣꯏꯀꯣ. ꯑꯗꯨꯒ
lamse kai haini lam lap kera natraga lam lap phana lapasu nanga lapnarasu yamna nungai ba imung amadi oirani aduga hana waramba imung oiraga su kona nungai rakpa imung adumaina awaba khangakpa mi mating yam pangba minusi yam chawba imung ama oigani ko aduna yam waningai oide palwan ichana sing yamna laibak phare na khalle lairudori ba imung se yamna su gyan tagani adegi tobu kitang ꯆꯦꯛꯁꯤꯟꯒꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ enempokꯁꯤꯒ ꯈꯤꯇꯪ ꯀꯩꯅꯣꯝꯃ ꯀꯩ ꯍꯥꯏꯅꯤ ꯌꯥꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯦꯇꯤꯞ ꯑꯣꯏꯕꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗꯤ ꯏꯒꯣ ꯍꯥꯏꯇꯥꯔꯦꯀꯣ enempokꯁꯤꯒ ꯈꯤꯇꯪ ꯂꯩꯅꯒꯗꯕ ꯃꯥꯜꯂꯦ ꯍꯌꯦꯡ ꯀꯣꯟꯅꯀꯣ ꯍꯥꯏꯕꯗꯤ ꯀꯣꯛ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕꯗꯧꯅ ꯍꯥꯏꯕꯗꯤ ꯑꯃꯁꯤꯅ ꯉꯥꯡꯕꯗꯨꯅ ꯆꯨꯝꯃꯦ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯉꯥꯡꯉꯤꯗꯨꯅ ꯆꯨꯝꯃꯦꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯀꯩꯅꯣꯁꯤꯁꯨ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦꯀꯣ ꯍꯌꯦꯡ ꯀꯣꯛ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯗꯥꯏꯔꯦꯛꯂꯤ ꯀꯟꯐ꯭ꯔꯟ ꯇꯧꯅꯗꯅ ꯈꯠꯅꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯃꯅꯨꯡꯗ ꯏꯌꯥꯟ ꯌꯥꯅꯗꯕ ꯀꯣꯛ ꯃꯥꯏ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯆꯥꯟꯅꯕꯁꯦ ꯀꯩꯅꯣꯅ ꯍꯦꯟꯗꯧꯕ ꯃꯥꯜꯂꯦ ꯃꯄꯥꯁꯤꯒꯅ ꯍꯦꯟꯅ ꯆꯥꯟꯅꯒꯅꯤꯀꯣ ꯃꯄꯥꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯆꯝꯕꯗꯧꯅ ꯇꯧꯋꯦ ꯃꯃꯥꯁꯤꯗꯤ ꯈꯤꯇꯪ ꯀꯟꯅꯤꯡ ꯆꯨꯏꯀꯣ khitang kaning chuba haibadi hai singbagi kakak laubagi oidura khangde khitang kano tawe khitang kaning di chui mapasina chambadi hele aduna adu phana noina haina singa loina ragadi dum phagani kaimta khallunu ko akhoi khutta leire ahallajidi kano tawru yaba natte modi semdokpa ngamaroi khoina ko yare gaidi haina singna dum chatpiba aduna yam khanjalunu afaba dum oigani paisa nongsa paigani wata panana leigani si mangai ko pile one all the best afaba imung da thungba oyu adagi afaba imung gi mi nupi haitare ko lawba ngamba su oijaro nupa singi oina anima nupa su nupi su all the best pile to khali bai chau now singi ahanba aina sigi kano se card se hek yengba matam da ne aina feel tawge ba haitare hek yengba matam da inem iku se yam no shinana di hominare eboko kogi love marriage haitare ko dumaina nanu si chanana kogi no shinaraga laiminaraba di oigani sigi imung se no si chanana di lei aduga yam nungairame hana aduduga toru bu khuding da su dum mapa ga se chumdana yam nungaina adagi angang haitare ko mai macha habadi hainana leiru doriba nangi nupa either aduna traga ngasai gi nupa rom dagi haraga nang lau doriba nupi se sibabu da thabak bobo loi tauhan bangamba haitare ko family oini ba macha semba yam kanba imung haidi hona ba yam kanba imung di oiba ko tawbudabu handak se haigadra kona thangda phataba khara lagtoriba mo imung manung sida aina kai no khangde mo imung manung si obiru se phare adum hairage hauji noi nungsinari ba kano se nungsinari ba mi oiramba su yai ko yauraga di single na tab relationship ta leba mi yengba yauraga di dosa yam pang de ko noi gi kano se partner se hauji ki oina dosa yam pang da ba mong amada lei relationship ta leiba kangu ga gi oiraga di dosa yam pang de aduga single singi hayeng leirugo dori ba imung oiraga di hayeng leiba matamda khatang kaksabi changba haigadra kai haiduno negative energy mai change khatang nungai ba oidi ko kai haini afaba oidi khara kangkhong chaigadaba adugumba su uba phange ahanbadadi kasum tawroiba ko paisa jisu hana mayam leirambado loinamak tinate khara makhaidi mayeng tabadongna tawe hayeng yum pala matungda khara kaino mutpa adumaina paisa nungsaje mina matpi ba adagi mangba adumaina leiba ko even thabak pabo thabak thoramdaba buda ai apan yam leiba pra kaino ma kai haini tawrubada adum ayetpa apanba dum leiba lak ama iya yadaba haitare ko hayeng yum pala matungda adugumba khara lei aduga ngasai in-laws haitare noigi inemiku singsidi dum phabadi oiba honabadi yam kalleba tawbudabu kitang kai haini daw yaroidaba leibana maram oiraga ngasai even haidi thoktabo oyu ko kano khatang haidi inemeku je punsidabagumba adumaina su oigadori ko pile to ichel now sing thoktabo yo phataba kemda thoktabo yo ko adubu sumaina uriba piriba message di sumaina piriba punsidaba oyeba ko
ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯗꯨꯃꯥꯏꯅ ꯂꯩ. ꯁꯤ ꯃꯌꯥꯝꯁꯦ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯎꯏ ꯍꯥꯏꯔꯒꯁꯨ ꯍꯌꯦꯡ ꯅꯪꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯑꯗꯒꯤ ꯍꯌꯦꯡ ꯅꯪꯅ ꯂꯧꯔꯨꯔꯒꯗꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯦꯟꯅ ꯍꯥꯏꯗꯤ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯌꯨꯝꯁꯦ ꯏꯟꯈꯠꯄ ꯉꯝꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯪꯅ ꯍꯌꯦꯡ ꯃꯇꯦꯡ ꯄꯥꯡꯉꯒ ꯐꯖꯅ ꯏꯃꯨꯡꯁꯦ ꯁꯦꯝꯒꯠꯄ ꯉꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯧ. ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯋꯤꯁ ꯇꯧꯖꯔꯤꯀꯣ. ꯑꯐꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯣ. ꯁꯨꯃꯥꯏꯅ ꯋꯥꯔꯝꯃꯒꯁꯨ ꯀꯣ ꯏꯃꯧꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯖꯔꯦ ꯅꯠꯇ꯭ꯔꯒ ꯏꯌꯥꯒꯤ ꯍꯥꯛꯇꯛꯇꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯉꯝꯖꯔꯦ ꯍꯥꯏꯕꯗꯣ ꯑꯣꯏꯖꯧꯀꯣ. ꯑꯗꯣ ꯈꯤꯇꯪꯗꯤ ꯋꯥꯗꯣꯔꯤ ꯄꯥꯏꯔꯤꯇꯨꯒꯤ ꯏꯅꯦꯝ ꯏꯀꯨꯁꯤꯡꯁꯦ. ꯑꯗꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯌꯥꯝ ꯅꯨꯡꯁꯤꯅꯅꯗꯤ ꯂꯩ ꯏꯃꯨꯡꯁꯦ. ꯐꯅ ꯍꯥꯏꯁꯥꯕ ꯋꯥꯅꯤ, ꯐꯅ ꯋꯥꯔꯒꯁꯨ ꯐꯅ ꯂꯥꯏꯔꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯧꯕꯗꯣ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ, ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ. ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ, ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯀꯟꯕ, ꯌꯥꯝ ꯍꯣꯠꯅꯕ ꯀꯟꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏ. ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯀꯣ ꯌꯦꯡꯕꯗ. ꯑꯗꯣ ꯐꯠꯇꯕ ꯈꯔ, ꯀꯛꯁꯥꯕꯤ ꯁꯥꯒꯗꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯁꯝꯄꯇꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯅ ꯁꯦꯠꯇꯅ ꯂꯧꯕꯤꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯛꯇꯛꯇ ꯃꯆꯤꯟ ꯃꯅꯥꯎꯗ ꯖꯨ ꯀ꯭ꯔꯛ ꯌꯦꯡꯁꯟꯅꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ, ꯌꯥꯝ ꯀꯜꯂꯛꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯃꯥꯒꯤ ꯏꯃꯨꯡ, ꯁꯤꯒꯤ ꯏꯃꯨꯡꯁꯦꯀꯣ. ꯃꯤꯅ ꯌꯥꯝ ꯀꯜꯂꯛꯄ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏ. ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯛꯇꯐꯥꯎꯗ ꯅꯨꯡꯁꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯏꯟꯊꯣꯛꯄꯩ ꯇꯥꯏꯞꯇ ꯃꯑꯣꯡꯁꯦ. ꯄꯩꯁా ꯂꯩꯔꯒꯅ ꯅꯛꯁꯟꯒꯦ, ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯅ ꯇꯧꯒꯦ, ꯂꯥꯞꯊꯣꯛꯀꯦ ꯍꯥꯏꯕꯩ ꯇꯥꯏꯞꯇ, ꯎꯔꯣꯏꯒꯦ, ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯔꯣꯏꯒꯦ ꯍꯥꯏꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ. ꯏꯃꯨꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ. ꯍꯌꯦꯡ ꯅꯣꯏꯅ ꯂꯩꯔꯨꯔꯒ ꯑꯐꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄ, ꯆꯥꯎꯈꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯣ. ꯑꯗꯨꯅꯦ ꯋꯤꯁ ꯇꯧꯖꯔꯤ ꯑꯩꯅꯀꯣ. ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ. ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯏꯅꯦꯝ ꯏꯀꯨ ꯄꯨꯟꯁꯤꯗꯕꯒꯤ ꯁꯤꯒꯤꯁꯦ, ꯁꯤ ꯑꯃꯇꯪꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯕ ꯃꯇꯝꯗ. ꯑꯗꯨꯅ ꯁꯤꯃꯗꯤ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ. ꯑꯗꯨꯅꯦ ꯑꯣꯜ ꯗ ꯕꯦꯁ ꯀꯣ. ꯄꯥꯏꯜ ꯅꯝꯕꯔ 2, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯑꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯨꯡꯕ ꯑꯣꯏꯖꯔꯣ, ꯑꯐꯕ ꯅꯨꯄꯤ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯀꯣ. ꯈꯨꯗꯤꯡꯃꯛꯄꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯤ. ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯎꯕꯗ. ꯊꯣꯔꯛꯂꯤꯕ ꯀꯥꯔꯠꯁꯦ ꯑꯅꯝꯕꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯦꯀꯣ. ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ. ꯄꯥꯏꯜ ꯅꯝꯕꯔ 3 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯍꯌꯦꯡ ꯅꯣꯏꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯏꯃꯨꯡ, ꯑꯗꯒꯤ ꯍꯌꯦꯡ ꯅꯣꯏꯅ ꯂꯧꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ, ꯂꯣꯏꯅꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯌꯦ ꯌꯦꯡꯕ ꯃꯇꯝꯗ. ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯅꯦꯝ ꯅꯀꯨꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯑꯒ ꯁꯤꯐꯧꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯥꯛꯏꯅꯤꯀꯣ. ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯆꯔꯛꯑꯒ ꯌꯨꯝ ꯑꯃꯗꯤ ꯁꯥꯕ ꯉꯝꯖꯔꯦ. ꯌꯨꯝ ꯋꯥꯅ ꯁꯥꯒꯠꯆꯩꯀꯣ. ꯍꯌꯦꯡ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯏꯔꯜ ꯃꯌꯥꯝꯅ ꯇꯧꯔꯒ ꯋꯥꯅ ꯁꯥꯒꯠꯆꯔꯛꯄ ꯌꯨꯝꯗꯅꯤꯀꯣ ꯃꯣꯏꯅ ꯂꯩꯔꯤꯁꯦ. ꯑꯗꯨꯅ ꯍꯌꯦꯡ ꯂꯨꯅ ꯇꯧꯕꯤꯌꯣ. ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯕ ꯃꯥꯜꯂꯦ. ꯑꯁꯤꯒꯤ ꯅꯅꯦꯝ ꯅꯀꯨꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝ ꯌꯥꯝꯕ ꯃꯥꯜꯂꯦ. ꯋꯥꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ. ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯅꯨꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯤꯡꯒꯣꯜ ꯅꯨꯡꯗ ꯑꯣꯏꯔꯣꯏ. ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯁꯥꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯃꯃꯥꯡ ꯇꯧꯔꯒ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ, ꯂꯣꯏꯅꯃꯛ ꯆꯪꯅꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯏꯃꯨꯡ ꯑꯗꯨم ꯑꯣꯏꯒꯅꯤ. ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯛ ꯌꯦꯡꯖꯟꯅꯕ ꯂꯩꯗꯅ, ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯔꯣꯏꯀꯣ. ꯍꯌꯦꯡ ꯂꯩꯕ ꯃꯇꯝꯗ ꯏꯟꯖꯥꯡꯒ ꯂꯥꯟꯅꯗꯅ, ꯑꯗꯒꯤ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯁꯥꯒꯩꯁꯦ ꯈꯔ ꯆꯥꯎꯋꯦꯀꯣ. ꯅꯪꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯌꯨꯝꯁꯦ ꯁꯥꯒꯩꯈꯔ ꯆꯥꯎꯋꯦ. ꯑꯗꯒꯤ ꯅꯪꯅ ꯂꯧꯗꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ, ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯥꯒꯩ ꯆꯥꯎꯋꯦ. ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯅꯤꯔꯛ ꯔꯤꯄꯤꯠ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯅꯤꯃꯛꯀꯤꯅꯦ. ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯀꯣ. ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯄꯨꯜꯂꯞꯀꯤꯅꯦ ꯑꯩꯅ ꯍꯥꯏꯖꯩꯁꯦ. ꯑꯗꯨꯒ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ, ꯍꯦꯟꯅ ꯆꯥꯎꯈꯠꯄꯁꯨ ꯄꯤꯗꯣꯔꯤꯀꯣ. ꯌꯥꯝ ꯍꯔꯥꯎꯋꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯄꯥꯔꯠ 3ꯒꯤꯁꯦ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯦ. ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯂꯥꯛꯄꯗꯒꯤ ꯁꯨꯃꯥꯏꯅ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯔꯛꯑꯦ, ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩꯒ ꯍꯥꯏꯕꯗꯣ ꯄꯥꯝꯗ꯭ꯔꯅꯦ? ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯏꯜ ꯅꯝꯕꯔ 3 ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯗꯤ ꯊꯣꯛꯇꯣꯔꯦꯀꯣ. ꯌꯥꯝꯅ ꯐꯩ. ꯑꯗꯨꯒ ꯁꯤ ꯄꯨꯄꯨꯒꯨꯝꯕꯁꯨ ꯂꯩꯔꯤꯕ ꯃꯥꯜꯂꯦ. ꯍꯥꯏꯗꯤ ꯏꯅꯦꯝ ꯏꯀꯨ ꯅꯠꯇꯕ, ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯄꯥ ꯍꯥꯏꯇꯥꯔꯦꯀꯣ. ꯄꯨꯄꯨꯁꯨ ꯍꯤꯡꯉꯤꯕ ꯃꯥꯜꯂꯦꯀꯣ. ꯕꯣꯕꯣꯛꯇꯤ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ, ꯄꯨꯄꯨꯗꯤ ꯍꯤꯡꯉꯤꯕ ꯃꯥꯜꯂꯦ. ꯁꯨꯃꯥꯏꯅ ꯏꯚꯟ ꯒ꯭ꯔꯥꯟꯃꯥꯗꯔꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ. ꯍꯥꯏꯗꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯐꯖꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯒꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯌꯦ ꯅꯣꯏꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯁ ꯍꯥꯏꯇꯥꯔꯦꯀꯣ. ꯅꯣꯏ ꯏꯅꯦꯝꯕꯣꯛꯁꯦ ꯄꯩꯁꯥ ꯌꯥꯝ パイꯀꯣ. ꯁꯦꯟꯗꯣꯏꯒ ꯁꯥꯟꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ. ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏ, ꯁꯅꯥꯒ ꯌꯥꯝ ꯁꯤꯀꯣ. ꯅꯣꯏꯒꯤ
ꯅꯅꯦꯝꯕꯣꯛꯁꯦ ꯗꯨꯀꯥꯟꯁꯨ ꯆꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ ꯐꯤ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯨ ꯀꯔꯕꯥꯔ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯁꯅꯥꯗꯤ ꯌꯥꯝ ꯁꯤꯔꯦ ꯅꯅꯦꯝꯕꯣꯛꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯦ ꯑꯗꯨꯅꯅꯤ ꯍꯌꯦꯡ ꯂꯩꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯃꯤꯁꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯒꯤ ꯀꯩꯅꯣ ꯇꯧ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯄ ꯃꯤ ꯅꯠꯇꯦ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯔꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯃꯤꯁꯦ ꯌꯥꯝ ꯐꯩ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯉꯤ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ ꯌꯥꯝꯅ ꯆꯝꯃꯤꯀꯣ ꯑꯗꯒꯤ ꯍꯟꯗꯛꯁꯦ ꯃꯣꯏꯁꯦ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯌꯨꯝ ꯎꯁꯣꯞ ꯇꯧꯕꯁꯦ ꯑꯃꯨꯛ ꯎꯔꯦ ꯌꯥꯔꯦ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯐꯕ ꯉꯥꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯤꯟ ꯃꯅꯥꯎ ꯂꯩꯃꯤꯟꯅꯕ ꯋꯥꯔꯛꯑꯒ ꯅꯨꯡꯉꯥꯏꯔꯛꯄꯩ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯅꯪꯅ ꯂꯩꯔꯨꯕ ꯃꯇꯝꯗꯁꯨ ꯄꯨꯔꯥ ꯆꯦꯟꯖꯦꯁ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄꯁꯨ ꯄꯤꯔꯦ ꯀꯩꯅꯣꯝꯃ ꯁꯝꯊꯤꯡ ꯑꯐꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯝꯃꯛꯇꯣꯔꯦ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯍꯦꯛ ꯂꯩꯔꯨꯕ ꯃꯇꯝꯗ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯇꯝꯃꯛꯇꯣꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯀꯣ ꯍꯌꯦꯡ ꯍꯩꯅ ꯁꯤꯡꯅ ꯅꯪꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯋꯤꯜ ꯑꯣꯐ ꯐꯣꯔꯆꯨꯟ ꯑꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯃꯁꯤꯁꯦ ꯑꯩꯅ ꯑꯐꯕ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯐꯕꯅ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯤꯁꯦ ꯍꯌꯦꯡ ꯀꯩꯒꯨꯝꯕ ꯅꯪꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯖꯤꯛꯇꯗꯅꯦ ꯈꯪꯕ꯭ꯔꯥ ꯐꯠꯇꯕ ꯐꯔꯒꯅ ꯄꯨꯔꯥ ꯐꯗꯣꯏꯕ ꯐꯠꯇ꯭ꯔꯒꯅ ꯄꯨꯔꯥ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯕꯗꯧꯅ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕꯩꯅꯦ ꯑꯩꯅ ꯑꯐꯕꯗ ꯂꯧꯁꯟꯕꯒꯤꯅꯦ ꯑꯩꯅ ꯑꯐꯕ ꯑꯣꯏꯒꯅꯤꯅ ꯍꯥꯏꯁꯦ ꯑꯗꯣ ꯀꯦꯌꯔꯐꯨꯜ ꯑꯣꯏꯌꯨꯀꯣ ꯌꯥꯝꯅ ꯍꯩꯁꯤꯡꯉꯨꯀꯣ ꯑꯦꯅꯤꯊꯤꯡ ꯀꯦꯟ ꯍꯦꯄꯟ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯏ ꯅꯪꯅ ꯍꯩꯁꯤꯡꯅ ꯆꯠꯇ꯭ꯔꯒꯗꯤ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯅꯪꯉꯣꯟꯗꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯥꯁꯤꯁꯨ ꯃꯧꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯝꯗꯣꯔꯤ ꯃꯣꯏ ꯀꯣꯂꯨꯞꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯌꯧꯒ ꯇꯧꯔꯒ ꯅꯪ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯥꯛꯄꯗꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯌꯦꯡ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯄꯥꯜ ꯅꯝꯕꯔ 3 ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯜ ꯗ ꯕꯦꯁ ꯑꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯊꯨꯡꯖꯔꯣ ꯑꯗꯒꯤ ꯑꯐꯕ ꯅꯨꯄꯤ ꯂꯧꯕꯁꯨ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦꯀꯣ ꯀꯩꯅꯣ ꯌꯦꯡꯁꯦ ꯀꯩꯀꯩ ꯑꯇꯣꯞꯄ ꯄꯔꯁꯅꯦꯜꯂꯤ ꯀꯩꯀꯩ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯇꯥꯔꯣꯠꯀꯤꯗꯤ ꯅꯠꯇꯦ ꯑꯩ ꯇꯥꯔꯣꯠꯀꯤꯁꯦ ꯑꯩ ꯈꯤꯇꯪ ꯇꯞꯅ ꯍꯧꯒꯦ ꯇꯧꯕꯅꯦ ꯁꯤ ꯄꯥꯝ ꯔꯤꯗꯤꯡꯒꯤꯁꯦ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯅ ꯇꯧꯕꯅꯦ ꯍꯧꯔꯅꯤ ꯇꯥꯔꯣꯠꯀꯤꯁꯦꯀꯣ ꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ